Arambai News Guwahati the Maitelon gi pau tabi basingbu yan hanu bakta da chingangbam Suzitrani na khurumjari huzigan sigi samlappa Manipuri Pao sing lobirase ngasi Assam Divas ka iroina na New Delhi da laiba Assam House ta Greater Assamese Jati gi Yuga Purus Sargadiyu Chawlung Sukafagi layekta CM Himanta Biswa Sarma na luchingduna ikai khumna pa utkre ngasi Assam Divas ki thoromga iroina na Assam lengak na state sigi khwaidigi wangba Civilian Award Assam Vaibhav Indian Industrialist amadi Tata Sons ki hanagi chairman Ratan N Tata da piragani haina CM Himanta Biswa Sarma na lauthokre Assam da cancer lying nabagi damak mahakna tamliba top khudol kaya dugi damak panasi piduna ikai khumnabani su hairaki Jairagasida Assam da tamthiraba lalholup kyana mainstream da mathang halakhrabagi matung aina thingraba lalholup Kamtapur Liberation Organization KLO su yamna thunamak mainstream da halaklagani haina CM Himanta Biswa Sarma na paumishingda khanghalaki Manipur ki ghari da laiba Harvard Higher Secondary School gi mahiroi khara COVID positive orakpadagi ngasidagi numit humni school suti laukthokre lenga ki order matungina kharani mamangdagi physical class tawba horakhi adubu mahiroi khara da COVID layung ulakpadagi numit humni gi oina offline class thingjin khibani ningsingbu yai staff ama COVID positive orakpadagi TZ Higher Secondary School su numit kharani mamangda numit humni school thingjilurabane Hairo ki mafam ahum da Education Department na school sananabagi ayaba pikraba school ahum gi manungda anina suksa saramdaba aduga amana department na piba patagi lamda saramdaduna miyoi amagi patagi lamda school saramba thengnakre saramliba school asisu department na piba building structure ga yabnamak onna tainana saramle haina ngasi MSU headquarter da pangthokiba pawgi mipam amada Secretary General Bikramjit Thongamna pawmishingda phongdorakhi Lilong Hauribida Pangtokiba political conference Sarugyaduna, Manipur CM N Biren Haiki, Longi Mitei Pangal Singna Kundariba, Mapam Chaba Amada, Huz House Amasana Nabagidamag, Lupa Crore Tara, Lengakna Singsen Tokre. Delhi na Lorak Pawarip Sing the Equimasel Gimerta Nungaina the Tokaloi Si, Hainasu, CM na Makataki. Ngasi like-minded group LMZ Manipur na masagi kidney animak fellow bedagi awaba kaya mayok nariba lamsang kendra gi manung chana awang potsungbam khulenda leiba nongthombam asananda da lupalising kun tengbang oina pikre khongchada da yaukhiba Rakesh Naurem na phongdorakhibada asananda na ngasi phawba chief minister gi haksel gi tengbang CMHC gi khudong chaba phangdri magi loina bina sekmai turel da kumduna nung amadi lengoi pekpa yauduna pikliba macha aniga mapuroibaga thaknanaba hotnari amadi mapuroibabu layengnaba hotnari hairaki ngasigi thoramatuda LMZ gi secretary Sorakhaibam Ajit amadi member sing Nirmala Rajkumari Sunita Langam amadi Git Chandra Mangangna chingbana sarugyaki haina assistant secretary Ningombam Rani Bala leimana thadorokpa chirol amana khangalakle Meghalaya da Hanagi NSUI Meghalaya unit ki President Arambai Bansrailang Pingrop na Meghalaya gi Congress President Vincent Palagi matakta maral kya siraduna state asida Congress Party bu machet tahanaba hotnai hairakre Paumising the Wangang Laduna NSUI dissolved Tobugi Wafam Paladuna Party machet tahanaba hotnari basing adugi saruk amo oinanaba natraga maduda yawnanaba Naharol Singh na party da changkiba natte Anugba President amasung working president na Khasi Jaintia amadi Garo Kanglupta yumpham oiraga party na Miyam Singh Tokhai tahanaba hotnai hainasu maral sirakle Hojikla River State Congress leadership asina AICC da aranba pau tamsili haisu hairaki Pingrop defect okraba Congress luchingba Janit Sangmagi machanupani haina toknga amasu kanna sandorakli MLA Taraga Loinana Trinamool Congress ta defect obugidamak Charles Pingrop amadi Sitlang Palegi mathakta court ta petition ani amagasu Meghalaya Congress na file tongnabagi warep laukre lagliba December tara da petition asi file toragane Panbai yai ngasi December ani da Meghalaya Congress na hanagi CM Mukul Sangma amadi atei Congress MLA mapan bu Sangvidhan gi tara suba schedule gi manung channa disqualify tongnabagi damak petition ama file torakrabane Congress MLA tara ni thoimak disqualify tongnabagi atei maram kharagasu yahonkhigani haire Trinamool Congress ta Congress ki MLA tarani thoi chongsin khraba matung Congress amuk hanna organize tawraduna hanagi minister Deborah Marak amadi hanagi KHADC gi chief PNCM bu Meghalaya Pradesh Congress Committee ki working president oina khankhre
Tamthiraba COVID ki anova variant Omicron India da su thunglakre. Karnataka da miyoi anida Omicron gi mahik phangle haina Union Health Ministry na ngasi lauthorakre. Chahi humpu taruk suraba miyoi asi South African National ni maki primary contact kunmari aduga secondary contact na chani ga nipu lairamki. Adubu maki primary amsung secondary contact sing test tawbada namak negative oiramki. Anisuba chahi nipu taruk suraba Omicron positive oiraba miyoi asina Bangalore dagine. Mak travel history amat laite adubu maki primary contact tara humdoi amasong secondary contact chani supna manga leirongki makhoi pnamak test tawbada primary case ahum amasong secondary contact case ani virus asina positive oiba thengnakhi makhoi animak South Africa koiruraga halakpani hairi nakalamaromda chayol ani khaktangi manungda tamthiraba yamnamak sandokanba covid variant Omicron asi malemgi leibak kunmapanda sandokre haina WHO na lauthorakre Leba kumapan asida punna Omicron case chahumga humbudra humdoi phangkre. Omicron strain gi mathakta miyamna mi painariba sigi marakta Serum Institute of India na hauzik India gi miyamna kapnariba Covishield ki booster shot sananabagi damal DCGI da ayaba pinaba haijakre hairi. DCGI da application ama iriduna Director PK Singh na UK gi khudam piraduna lebaga sigi Medicine Regulatory Agency na lebaga sigi miyam gi damak AstraZeneca booster shot sanabagi ayaba mamangda su pikrabane. Omicron gi mipai na bahengalak padagi leibak kayana di AstraZeneca booster shots approve tawkrabane. Pause yenthokpam sung yon basingi nungaiba pawa moina newspaper hawker singi social security scheme Urisha lengak na lauthokre. Urisha da lariba pauche gi hawker sing masak khangdokpaga loindana register tawragane. Record asi digitally maintain tawbaga loindana makoi kudimakta identity card pibaga loindana lengak ki oiba khudongchaba kayasu pigadawri. Entertainment giant Walt Disney na puwari ama semladuna Disney gi chahi marfutara nipan gi puwari da ahan boina nupi chairperson Sushanta Arnold bu hapkre. Chahi taramari Disney gi board member oiduna laklabi Arnold na chaliba chahi Englishingani kunmathoi gi aroibada Bob Iger gi mahut silagane. Malemda khwaidagi ahongba sahar taragi manungda Ahmedabad amadi Karachi yaukre. Malemgi sahar chamaga humbudra humdagi manungda taret suba rengta Ahmedabad ni aduga malemda hingbagi damak khwaidagi hongba sahar na Syria gi Damascus ni aduga khwaidagi atangba sahar na Tel Aviv oiri. Khwaidagi ahongba sahar gi top 10 gi lista ani subada Libya gi konung Tripoli ahum subadana Uzbekistan gi Tashkent mari subadana Tunisia gi Tunis aduga manga subadana Kazakhstan gi Almaty yauri. Aroibada ngasigi tentakpa maroiba pau khara. Meghalaya da miyoi lising taramathoi hena HIV na nare haina nakona sengdorakre. Guwahati da laiba Handy Girls College asu mahiroi amadi college staff singi marakta COVID positive oiba yarakpadagi numit 8 ni gyoina December amadagi na 8 fauba college asibu micro containment zone laukthokre. Physical class pumba suspend tawkibaga loinana sessional examination singsu yeithokre. Tripura gi CM Biplab Kumar Dev na state asida lariba tongan ba college mahiroi singi marakta HIV case ki screening taunanaba khanghankre. Santosh Trophy North East Zone Qualifier Group B gi oina National Football Championship ki taruk suba league match ta Manipur na Mizoram bu amasino da thoikibaga loidana North East Zone Qualifier final round gi oina Manipur qualify oikre. Kon banega crorepati sogi tarahumdoi suba season da Guwahati gi chahi taramari khakta suri bi Guwahati South Point School da tambi Raj Nandini Kolitana lupa lakh yankai phangkre. Haugiba chahi manga asida India gi men's hockey team gi mathakta kendra lengakna lupa crore humpu manga thadaki hairi. India da talent semgat pagi amadi nupa nupi manabagi kholau pibagi damak World Athletics na Indian athlete Anju Bobby George da Woman of the Year award pirakre. Hauzik Pawda India da COVID vaccine dose crore chamaga kunmanga henna kapthokre. State ayambada nomagi COVID positive obigi changsu hanadagi hantarakle. Haukiba pung kunmari asida India da COVID ki anoba positive case lising mapan ga chatred humpu manga phangki chamri ga humbutra taret na COVID na maramoiduna laikhide. US da ahanba Omicron variant confirmed case California da phangkre. South Africa dagi handak ta halakiba anabasi mapung fana vaccine kapthoklaba miyoini hairi. Amadi South Africa da handak COVID ki anoba case chayolamada saruk ani hengalakli adubu
कोविड पॉजिटिव ओरबा पुनमक ओमिक्रॉन वेरिएंट ना नाबनी हाइबदुदी चप चाबा खंगबा ngamdre ngasi gi na di Arambai news Guwahati ta maitilon gi pau sandok chaba matang installation jaba ga loinana tabiri basingbo mukaso hanna khurumjari